Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Meitei Militant Singna Manipuri Chinggi project Singda khut thingjindana ba IM akanba wafam thamlakli. Nagaon police na aina yadaba mongda miyobiki hakchang kaya lalomba miyoi ahum Thugaikhre. Army na henglap ki khanpida UKN Mari Hatkhraba Matung Khanglap village ta loop asigi camp amasu Thugaikhre. Pao sandona bijori. Meitei Militant Singna Manipuri Chinggi project Singda khut thingjindana ba IM na akanba wafam thamlakli. Naga Singida mak paikhatpa chakot thorangi project Singda Manipuri leiriba tampaki lalalup Singna khut thingjindana ba Government of the People's Republic of Nagalim ZPRN gi Cabinet Secretary na warning tawrakli. ZPRN gi Joint Secretary gi Hanagi Captain KK Lamsang na thokpa cherolamagi matung ina tampaki khulai paiba loop singa department ki authority sing ani gi marakta lona yadaba mawngda mari rinabana Chinggi chakwa thorangi tabakta khurau thangba ama oire haina Nagaland Post na report tawri report adugi matung ina Manipur gi Chinggi miyam na tampaki tamak paikhalakpa project singda khut thingjindana ba adumba tampaki khulai paiba singna su khut thingjiloi habigi thajaba adu thamli mari lenaba authority singna su makhogi thodangbu pukchel singna pangthokdona Kanglup Purup manadaba singbu ikai khumnagadabani masina Kanglup amaga gi marakta wakhal taminaduna chawkhapada mating pangani hari Nagaon police na aina yadaba mongda miyobiki hakchang kaya lomba miyoi ahum Thugaikhre. Assam gi Nagaon district police na illegal organ trade toramba gang khutpu amada miyoi yawba miyoi ahum Thugat pangamkhre. Thodoga sika mari lenana Nagaon district police ki senior superintendent of police Swapnali Das na phongdokhibagi matung inna police na aina yadaba mongda organ trade toriba group asi action lokhatringi mamangdagi senaba khuirabani amadi gang asi chahi kharagi mamangdagi illegal oina chathaduna lakpani. Police na phagalaba miyoi ahum adudi Dharani Das Elias Bongumala Mahendra Das amadi Pipa Das ni makoi ahumak illegal oina kidney amadi atay organ sing iwanbagi thabak chathabada hakthena na chenaba singni police na chathakiba investigation gi matung inna trade asida atopa miyoi ani amasu yauri miyoi ani adudi bahita chaliyalit ki Hazarika amadi Guwahati dagi dalawpu kawi illegal kidney trade asi Nagaon ga thangnaba khulsingda chathabani manak na pamiyoi singna tamba pawdamda imung amada miyoi mari lebeda miyoi ahumdi masagi kidney yonthoi hari police na gang asi atopa state singda so illegal oina trade asi chatharibra haina makhatana thigali hari Army na henglap ki khanpida UKN Mari Hatkhraba Matung Khanglap village ta loop asigi camp amasu Thugaikhre. Ngarang ayuk anganbada Chuchampur district ki henglap subdivision gi manung chanba khanpida kunmathoi shuba pera commando gi special unit amasung Assam Rifles ki combined team amana UKN ki kedar mari halaga mangana fakhiba thodoga gi makha chatharakpada army na subdivision asigi manung chanba Khanglawata chathakiba operation da UKN ki camp amasu Thugaikhre yamlaba nongmai amasung nongmai maru kaya Thugaikhre army ki pawgi matung inadi operation adu spare corps gi kangbushi na chathakibani operation adu da AK 56 ki rifle ama M4A1 carbine ama yauna nongmai mari yamlaba marusing amasung lamangumna paishinun thamlamba khuchukulai kaya amasu Thugat pangamki loinana UKN gi camp amasu Thugaikhre army na UKN gi mathakta chatharike ba thawong asi lup asigi cadre singna handakta village chief ama hatpa yauna miyamda aki tujungba pokhanbagi thodong kaya chatharike ba adugi mayoktani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu miyamda E-PAO khanganbada apunbagi saktam sagana bohonasi haina governor na phongdorali Democracy ki mari suba yumbini hainariba media gi wahan thok layansi miyam da E-PAO khanghanbada apunbagi saktam sagada bohonasi sensitive oiba issue khudima munna khalaga miyam da E-PAO khanghansi haina ngasi palace compound leba city convention da pangthokiba all India radio Imphal linkhatkibagi diamond jubilee gi thoramda Manipur gi governor Ajay Kumar Bala na phongdokhre
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯆꯣꯛꯊꯕ ꯅꯥꯏꯗꯅ ꯍꯣꯠꯅꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯛꯄꯒ ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯑꯣꯏꯔꯦ꯫ ꯏꯪ 1964ꯒꯤ ꯑꯣꯒꯁ꯭ꯠ 15ꯗ ꯂꯤꯡꯈꯠꯈꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗ E-PAO ꯌꯥꯎꯅ ꯃꯍꯩ ꯃꯁꯤꯡ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯀꯌꯥ ꯂꯦꯞꯇꯅ ꯁꯟꯗꯣꯛꯂꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯑꯃꯁꯨꯡ ꯀꯜꯆꯔ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯕꯗ ꯅꯠꯇꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯅꯕ ꯊꯧꯗꯥꯡ ꯀꯌꯥꯁꯨ ꯂꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯑꯣꯏꯕ ꯊꯧꯗꯥꯡ ꯀꯌꯥꯁꯨ ꯂꯦꯞꯇꯅ ꯂꯧꯔꯤ꯫ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯟ ꯅꯤꯡꯈꯥꯏꯔꯛꯄꯗ ꯕꯦꯁ ꯀꯦꯝꯞꯇ ꯂꯩꯕ ꯆꯤꯡꯀꯥꯔꯣꯏ 9 ꯁꯤꯈ꯭ꯔꯦ꯫ ꯍꯤꯃꯥꯂꯌꯥꯗꯒꯤ ꯅꯤꯡꯈꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯄ ꯎꯟꯅ ꯅꯦꯄꯥꯜꯗ ꯂꯩꯕ ꯕꯦꯁ ꯀꯦꯝꯞ ꯑꯃꯗ ꯅꯟꯁꯤꯟꯗꯨꯅ ꯆꯤꯡꯀꯥꯔꯣꯏ 9 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 3ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯣꯀꯦꯜ ꯑꯣꯐꯤꯁꯔꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯟꯁꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯍꯤꯃꯥꯂꯌꯥꯒꯤ ꯔꯤꯖꯟ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯦꯄꯥꯜꯒꯤ ꯌꯥꯡꯂꯨꯡꯒꯤ ꯄꯤꯛ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯔꯝꯒꯤ ꯆꯤꯡꯀꯥꯔꯣꯏ 5ꯅ ꯁꯥꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯅꯦꯄꯥꯜꯒꯤ ꯒꯥꯏꯗ 10ꯒ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈꯤꯕꯒ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗꯒꯤ ꯎꯟ ꯃꯄꯥꯛ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯂꯣꯂꯥꯈꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯆꯤꯐ ꯖꯥꯟ ꯀꯨꯃꯥꯔ ꯃꯣꯍꯥꯜ ꯇꯥꯍꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 3 ꯊꯤꯕ ꯈꯪꯗꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯃꯤ ꯊꯤꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯆꯌꯥꯡ ꯚꯤꯂꯦꯖꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯁꯨ ꯂꯩꯇꯅ ꯀꯔꯝꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯥꯔꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯆꯌꯥꯡ ꯚꯤꯂꯦꯖꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯥꯒꯠꯂꯦ ꯍꯥꯏꯔꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯅ꯭ꯌꯨ ꯆꯌꯥꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅ꯭ꯌꯨ ꯆꯌꯥꯡ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯈꯨꯜ ꯑꯁꯤꯗꯒꯤ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯐꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯑꯣꯛꯇꯣꯕꯔ 18ꯗ ꯐꯣꯡꯈꯤꯕ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯏꯟꯁꯥꯁ ꯂꯥꯏꯐ ꯃꯦꯆꯤꯟ ꯒꯟ ꯑꯃ ꯌꯥꯎꯅ ꯌꯥꯝꯂꯕ ꯃꯔꯨꯁꯤꯡ, 12 ꯕꯣꯔ ꯔꯥꯏꯐꯜ ꯑꯃ, ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ ꯑꯃ, 5.56ꯀꯤ ꯃꯔꯨ 10, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 3, 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗꯀꯤ ꯑꯥꯔꯃꯤ 51mm ꯑꯦꯃꯨꯅꯤꯁꯟ ꯄꯦꯔꯥ ꯕꯣꯝ ꯑꯃ, ꯑꯦꯝꯇꯤ ꯀꯦꯁ 18 ꯑꯃꯁꯨꯡ ꯇꯦꯛꯅꯤꯀꯦꯜ ꯁ꯭ꯇꯣꯔ ꯀꯌꯥ ꯐꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯊꯧꯗꯣꯛ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏ ꯐꯒꯠꯂꯦ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯂꯩꯇꯦ꯫ ꯄꯥꯎ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯆꯃꯝꯅꯕ ꯐꯥꯎꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯑꯃꯠꯇ ꯈꯨꯜ ꯑꯁꯤꯗ ꯂꯩꯇꯦ, ꯃꯔꯝ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯠꯗꯥꯎꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯠ ꯊꯣꯛꯅꯕꯗ UKNAꯒꯤ ꯀꯦꯗꯔ 3 ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯈ꯭ꯔꯦ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤ ꯊꯣꯛꯅꯔꯛꯈꯤꯗꯦ꯫ ꯃꯐꯝ ꯀꯌꯥꯗ ꯂꯩꯕ ꯀꯩꯊꯦꯜꯁꯤꯡ ꯄꯣꯠꯐꯝ ꯐꯝꯅꯈꯤꯗꯦ꯫ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯂꯝꯕꯤꯗ ꯃꯤ ꯆꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯈꯤ꯫ ꯂꯝꯕꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯁꯧꯒꯠꯈꯤ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤ꯫ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯤꯌꯥꯝꯗ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯆꯩꯊꯦꯡ ꯅꯪꯂꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ IDP ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤ ꯐꯥꯔꯃꯔ ꯋꯤꯡꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯇꯝꯄꯥꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯂꯧꯐꯝ ꯀꯌꯥ ꯂꯧ ꯄꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯂꯧ ꯄꯔꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯧ ꯄꯥꯟꯗꯅ ꯂꯧꯔꯣꯛ 3 ꯃꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯛꯆꯥꯛ ꯊꯥꯗꯠꯄꯗ ꯅꯠꯇꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯁꯣꯛꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯊꯧꯁꯤꯜ ꯍꯩꯇꯕꯅ ꯂꯧꯐꯝ ꯀꯌꯥꯁꯨ ꯏꯁꯤꯡ ꯏꯆꯥꯎꯅ ꯆꯍꯤꯗ ꯂꯧ ꯄꯔꯤ ꯂꯤꯁꯤꯡ 2-3 ꯂꯧ ꯁꯥꯠꯂꯝꯗꯥꯏꯗ ꯃꯥꯡꯍꯜꯂꯤ꯫ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯄꯥꯅꯕ ꯍꯣꯠꯅꯕꯗ ꯆꯪꯂꯤꯕ ꯁꯦꯟꯐꯝ ꯀꯌꯥ ꯃꯥꯡꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗꯕꯅ ꯕꯤꯖꯤꯅꯦꯁ, ꯑꯅꯥ ꯂꯥꯌꯦꯡ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯆꯠꯀꯗꯕ ꯀꯌꯥ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯂꯧ ꯄꯥꯟꯕ ꯉꯝꯗ꯭ꯔꯕ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯂꯧꯐꯝ ꯀꯌꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯤꯗꯅ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟꯗ ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯤꯌꯥꯝꯕꯨ
ꯀꯨꯝꯍꯩ ꯍꯔꯥꯎꯗ ꯇꯥꯎꯍꯜꯂꯒ ꯂꯝꯗꯝ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯅ ꯎꯠꯊꯣꯛꯅꯕ ꯁꯤꯜꯂꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯂꯧꯃꯤ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ ꯏ-ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ ꯃꯩꯇꯩ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯄ꯭ꯔꯣꯖꯦꯛꯁꯤꯡꯗ ꯈꯨꯠ ꯊꯤꯡꯖꯤꯟꯗꯅꯕ IM ꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ ꯅꯥꯒꯥꯎꯟ ꯄꯨꯂꯤꯁꯅ ꯑꯥꯏꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯂꯂꯣꯟꯂꯝꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈ꯭ꯔꯦ आर्मी हेंगलपकी खानपीदा UKNM मरी हाथख्रबा मतुंग खांगला विलेजदा लुप असिगी कैम्प अमसु थुगाइख्रे Matang asida Loyalam E-PAO na namitangi pao bibil lezari tabiri ba khudimako amuka hana kurumjari